Namidang waironggi matamni Paikhomba yamna sauna mayumda laami Imungda ima kauduna changai Thabangakna Kari tawri bungo lakane ka haidana phala aisibo Ima ngasi kaisa pirubage Ngantana pautara midai chade Pautam bina phalai ba kaisi yadene ha Kari gine imana migi mayumda chatlaga nganglami basingdubo Adudi masana ngangbam thokpani ngangbam thokpa Thak anemba moina awangba lamadi masana ngangba tabani Imana khalibada yamna lale Lairaba makhoi sumini Mi oirabasu mayamna singthana draba mini Aidine habide haribasini Laisna natana kanasi yumasigi mawibero Laisna Ai laisna bu pamde nushide Ai nushibade sunatagi langle Thaba sauna machagi maida khupak na thai Nangba igi sani ko Kari su lecture lukrabi machadu ki damak Nama ai ki maik tadep laba Ima na pamjari ba laisna do ima ga hongo Ai di langne bunushi Ma bu thatok pa ingamai Lukrabi machaw rabasu Paikhomba gi di paisa na lebada fanglidaba atangma manini Asi haidina maidina chakhi Hai napi ado yamasigi mawaibadi ai ni hindi makai ne oi thok tabani Thaba masado khoirang khoisaw na ba asam helai Namidang matam oire thauba mamanaba mari mangaga langlen hoida laami langlen mama macha thonglonduna leirami Thauba yungawbagi masada hairi tawduna Ine thong hangoine thongduda kokok thili memcha tapna thongdu hangi thauba hoi oirambaduda Imunga kari leire namidang sida Oine aikhoi se Nachanupi unaba laine Dr. Paikhomba de yamna unahan badaine Kaino ne bungo wagi wa chumna ngambiyo Hai hanubiya Akhoi shuloi na khangine Namana chana kari aromba chathari haiba Hando Asi haidana memcha du ili Memcha uptuna tui Makhudasu kangthoda yebagi ithoklami Kaino noina toriba dupa Mamana lauribadu taraduna langlen su tholi Mama gi oiramiba matawduda pakhatna langlen silai Ima Thaubana langlen khudangdo taplawna fai Aduga karimnana Ngasidi thawbagi khutai Nangbu kanana kanba ngamgane Thado habane Memsa sukaptuna Thauba adumna tawganu Ima ichabu nuksibiyu Namana zabu nuksiba Hayanubiya Nachanubi singa sidi Thawbagi langda thurabane Kadamta na ingondagi kanba ngamlarai Madu hairaga langlengi chayanan taraiba samlangdo haigatli Ta thauba aibu na chalna ina khanbiyo Thauba angawba amagi matawgum nokli Ichal Karemnana amu hari Nati nangde hegi chal nati Nangde hegi nabi Lao Madu haiduna langlengi makhutu paiduna Manakta singsili Memcha matawdu ubada pakhatna lauri Lekai kana le Haiba loidringai thawbagi mamanaba singduna memsagi machin meli Kaino noin darishiba Aigi mabu thado habane Lao Nasidi nangai amata oirase Madu haiduna langlengi khudang paiduna chingli Langlen kapcha lauzaba natana karisu paileiramde Tanjadada khangawdana tunglomdagi thawbagi nanggangda khongpakna kawri Thawba longna tai Langlen ngakna yingjirai Paikhomba oirambadada harauna Thamo Madu hairaga chansilai Aduga Paikhomba gi tunglomda lei Thawba sauna fuhawalai Nangsu nasagi namang thiba laedana Madu hairaga tunglomdagi thangsuri ama puthorai Langlen pakhatna Tamo nang chatlo tamo Madu haiduna Paikhomba bu ili Paikhomba sauna Ave nang kari pakhali Mithibo mitaman singsina kari tawjaba ngamne Khangnaba taredana Madu hairaga thangdo khangtin thili Memsa sansilaptuna Paikhomba ga langlengai thui Khanghawdana thangdo memcha do oina thingkri
ꯂꯥꯡꯂꯦꯟ ꯃꯇꯧꯗꯨ ꯎꯕꯗ ꯏꯃꯥ ꯃꯗꯨ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕꯨ ꯍꯣꯏ ꯄꯥꯔꯇꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ꯫ ꯄꯥꯏꯈꯣꯝꯕ, ꯏꯅꯦꯒꯤ ꯃꯇꯝ ꯂꯣꯏꯔꯦ. ꯅꯪ ꯏꯆꯥꯕꯨ ꯊꯥꯗꯣꯛꯀꯅꯨꯀꯣ. 이사부 ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯜꯂꯛꯀꯅꯨ. ꯉꯁꯤꯗꯤ 이자세 ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯒꯦ. ꯃꯗꯨ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯈꯨꯠꯇ ꯁꯤꯟꯅꯩ꯫ ꯏꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. 이마, 세 호스피탈로 째세 이마. 나चाबु नुसिद्रबो 이마. 랑렌, nàng 바바나 이마부 कौरे. 이마 चलगे. मधु हायरमगा अरोइबा सर होंखी. इमा, कहीं तौरिसिबो? नंसु नचाइबु थादोक्तुना चल्लबरो? नचा कनागा लेवाइबनो? नंग चक्किबा यारोइये इमा, नंग चक्किबा यारोइये. असी हाइदुना ममागी थवाइ याउद्रबा हक्चांग अदुबु कोहंदुना कपचरी. वारी लीबा लोइरकपदा पूर्णिमा कपलई, लैनासु कपी. ममा, हौजिक्ति आंटीसे कराइदा लैगे? खंदे, ममासु खंदे. नंगी आंटी कराइदा लैबनो हाइबा. माना हेक लुहोंखिबदगी मागी पाउ ताखिद्रे. ममा, आंटी लांगलेनसे मराइबक यामना थीको. अदो ममा, बोमिम चाहतबा मिसिंगदुदि मखोइदि मपुंसि सुपा जेलदा फदब ताखरे. ममा, आंटीदो यामना उननिंगे. आंटीगी पुंसि वारि तारगा आंटीसु यामना नुसिबा फावरे. ममानाने नंग आंटीगी लैफम सोइदना थीगनि. अदो फारे, ममा नंगी मेगी सेमखे. ओहोय ममा. अयुकी मतमनी लैना कॉलेज चटनबा हाइदुना लोइसली. पूर्णिमासु मचागी कादा चंगई. पूर्णिमा मचाबु नुसिने येंदुना इसाथोय नंबु लोइसनबा लोइरबो? ममा चाक थिबिरगे यारद्रो? ममा, हलागा चारगे. ngasi class yamdi. Oh, phare. Anda nangbu kanaga chatoino? Mama thiluro? Mama yarani, ai thajaga dam chatlage. Phare. Mama ne manamga nabiramage. Se. मधु हाइदुना मचाबु मनम नबीरी. मी ममा मचादे याम नुसिनैको, यामना चाकचैको. लैनागा पूर्णिमागा माइफल ओंथोरई. थाजा नोखी तौदुना लेप्तुना लैरमी. अहिमा, इसा लाएदना. चंगो. ममादने अइबु नुसिबिरिबा. अमसिदिने अइगासे केमता खन्निबा नते. करीबा? अइना कायदा खनद्रगे? सोनोदु चुरकनो. खंजरे बेमा, ममागी मांगदा अफाबिगा सारानो याम पक्ते. ngasi sauradi college sapagane laitokthooga samfoidene ngasi. Aduma hainaga nune no yanibo. Mama, mana tam haudorakpani. Mama, haujikido mana haudorai natra mama? Yare college thenkrani chanaba tawra. Sono siga chapminani khanbadana college ka chaptau tale. Hokere nangadi yamna chapminaninge. Kaino khangde. Othopani dana bani sidia. Aibu kamai ngangnarasige. Unare hekta khane. Unadre leiba ngamnade. Ipokna midina baine homa manasibi natra laina. Mane lehorono. Madu hairamaga thoki. Hai sono, chapmina singai khone. Madu hairaga tanaki. Purnima masa singi mataudu yengdaga nokjari. Onthokna sumangau thikhredako.
ꯅꯛꯑꯝꯕ ꯃꯤꯅꯣꯛꯇꯣ ꯈꯪꯉꯠꯅ ꯍꯟꯖꯤꯟꯈꯤ꯫ ꯑꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯏꯁꯥꯅ ꯈꯪꯉꯛꯂꯕꯗꯤ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯈꯤꯒꯗ꯭ꯔꯥ? ꯋꯥꯔꯧꯐꯝ ꯊꯣꯛꯇꯦꯅ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥꯒꯤ ꯐꯅꯕ ꯈꯟꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯏꯆꯥꯊꯣꯏꯗ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯂꯩꯅꯥꯒ ꯊꯥꯖꯒꯁꯨ ꯀꯣꯂꯦꯖ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯒ ꯇ꯭ꯔꯛ ꯑꯃꯒ ꯊꯦꯡꯖꯤꯟꯅꯩ꯫ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯂꯩꯅꯥꯒ ꯊꯥꯖꯒ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯥꯖ ꯄꯥꯈꯠꯅ, "ꯂꯩꯅꯥ, ꯁꯤꯗꯤ ꯅꯍꯥꯟ ꯕꯖꯥꯔꯗ ꯊꯦꯡꯅꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ?" ꯂꯩꯅꯥꯁꯨ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ "ꯃꯥꯅꯦ ꯊꯥꯖ, ꯏ ꯌꯥꯝꯅ ꯊꯣꯛꯑꯦ꯫ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯑꯝꯇ ꯇꯧꯁꯦ." ꯃꯌꯥꯝꯗꯨ ꯂꯦꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯔ ꯑꯃꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩ꯫ ꯊꯥꯖ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯀꯩꯅꯣ ꯅꯣꯏꯅ ꯃꯤ ꯁꯣꯛꯑꯒ ꯀꯨꯝꯍꯩꯗꯧꯅ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯇꯧꯁꯦ." ꯅꯨꯄꯥ ꯑꯃꯅ, "ꯏꯕꯦꯝꯃ, ꯁꯤꯗꯤ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯂꯩꯅꯥ ꯁꯥꯎꯔꯞꯇꯧꯅ, "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯅ ꯑꯁꯣꯛꯄꯁꯦ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ? ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ? ꯃꯍꯥꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯆꯥꯅꯦ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯦ ꯀꯟꯐꯝ ꯊꯣꯛꯇꯕ꯭ꯔꯣ?" ꯊꯥꯖ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ, "ꯀꯥꯟꯅꯗꯦ ꯂꯩꯅꯥ, ꯀꯣꯛ ꯌꯥꯎꯗꯕ ꯃꯁꯥ ꯈꯛꯀꯤ ꯈꯟꯕ ꯃꯤꯁꯤꯡꯁꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ꯫ ꯑꯩ ꯒꯥꯔꯤ ꯋꯥꯏꯔꯨꯒꯦ, ꯅꯪ ꯑꯁꯣꯛꯄꯁꯦ ꯌꯦꯡꯉꯝꯃꯣ." "ꯍꯣꯏ, ꯈꯔꯗꯤ ꯊꯨꯔꯛꯑꯣ." ꯑꯁꯨꯝꯅ ꯊꯥꯗꯁꯨ ꯒꯥꯔꯤ ꯋꯥꯏꯕ ꯆꯠꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯜ ꯒꯥꯔꯤ ꯑꯃ ꯐꯪꯉꯤ꯫ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯊꯥꯖ ꯄꯥꯈꯠꯅ, "ꯗꯣꯛꯇꯔ, ꯑꯁꯣꯛꯄꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ." "ꯁꯤꯗꯤ ꯀꯃꯥꯏꯅ ꯁꯣꯛꯂꯤꯕꯅꯣ?" ꯂꯩꯅꯥꯅ, "ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ." "ꯐꯔꯦ, ꯅꯔꯁ, ꯑꯁꯣꯛꯄꯁꯤ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯑꯝꯇ ꯄꯨꯁꯤꯜꯂꯨ." ꯑꯁꯨꯝꯅ ꯑꯁꯣꯛꯄꯗꯨꯁꯨ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯅꯥꯅ, "ꯀꯩꯁꯨ ꯇꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤ." "ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯅ ꯉꯛꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯤꯅꯤ꯫ ꯑꯁꯣꯛꯄꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯦꯗꯤ ꯈꯟꯗꯦ, ꯃꯁꯤꯗ ꯌꯦꯡꯗꯅ ꯐꯣꯇꯣꯒ ꯀꯥꯞꯇꯅ." "ꯑꯁꯦꯡꯕꯅꯤ ꯊꯥꯖ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ." ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯨꯗ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ "ꯊꯥꯖ, ꯀ꯭ꯂꯥꯁ ꯃꯇꯝꯗꯤ ꯌꯧꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯅꯍꯥꯛ ꯑꯃꯁꯨꯅꯦ ꯐꯔꯛ ꯇꯥꯔꯛꯑꯅꯨ꯫ ꯁꯨꯃꯥꯏꯅ ꯀꯣꯂꯦꯖꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯏꯒꯩ ꯇꯩꯒꯩ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯣꯛꯄꯒꯤ ꯌꯨꯝꯒꯤ ꯃꯤꯁꯨ ꯈꯪꯗ꯭ꯔꯤ." ꯅꯔꯁ ꯑꯃ ꯊꯧꯔꯛꯏ꯫ "ꯁꯤꯁꯇꯔ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯄꯨꯈꯠꯂꯛꯄ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯕ꯭ꯔꯥ?" "ꯑꯧ, ꯃꯥꯅꯦ꯫ ꯑꯁꯣꯛꯄꯒꯤ ꯐꯤꯕꯝꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯏꯁꯣꯔ ꯈꯣꯏꯔꯝꯁꯤ꯫ ꯑꯁꯣꯛꯄꯁꯤꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯝꯕ ꯕꯦꯒ ꯃꯣꯕꯥꯏꯜꯒꯅꯤ, ꯁꯤ ꯑꯝꯇ." ꯊꯥꯖ ꯇꯞꯅ ꯂꯧꯏ꯫ "ꯁꯤꯁꯇꯔ ꯍꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ." "ꯊꯥꯖ, ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ." "ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯁꯦ." "ꯊꯥꯖ, ꯁꯤꯗꯤ ꯕꯦꯇꯟ ꯊꯝꯗꯦ." "ꯑꯗꯨꯗꯤ ꯃꯣꯏ ꯐꯦꯃꯤꯂꯤꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ, ꯄꯥꯎ ꯄꯤꯈꯤꯅꯕ." "ꯍꯣꯏ, ꯌꯦꯡꯒꯦ." ꯃꯗꯨ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯅꯝꯗꯨꯅ ꯀꯟꯇꯦꯛꯇ ꯌꯦꯡꯉꯤ꯫ "ꯊꯥꯖ, ꯄꯥꯕꯨꯡꯒꯅ ꯁꯦꯞ ꯇꯧꯕ ꯑꯃꯗꯤ ꯌꯥꯎꯏ." "ꯑꯗꯨ ꯍꯦꯛꯇ ꯇꯧꯁꯤꯜꯂꯣ, ꯑꯗꯨꯒ ꯌꯦꯡꯉꯁꯤ." "ꯍꯣꯏ." ꯃꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯇꯧꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯏꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯆꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ "ꯍꯜꯂꯣ, ꯂꯟ, ꯀꯩꯗꯧꯔꯦ?" "ꯄꯥꯕꯨꯡꯒꯤ ꯏꯆꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯔꯥꯖꯃꯤꯗꯤ ꯁꯤꯇꯤꯗ ꯂꯩꯌꯦ." "ꯑꯍꯥ, ꯏꯆꯥꯕꯣ? ꯏꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯌꯥꯝ ꯁꯣꯛꯀꯦ?" "ꯄꯥꯕꯨꯡ, ꯄꯥꯈꯠꯄꯤꯒꯅꯨ, ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦ." "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯂꯥꯛꯆꯔꯒꯦ." "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯁꯨ ꯐꯣꯟ ꯊꯝꯃꯤ꯫ "ꯀꯩ ꯍꯥꯏꯔꯤꯅꯣ?" "ꯂꯥꯛꯑꯒꯦ ꯍꯥꯏꯔꯛꯏ." ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯏ꯫ "ꯁꯤꯁꯇꯔ, ꯅꯪꯒꯤ ꯄꯦꯁꯦꯟꯗꯣ ꯒ꯭ꯌꯥꯟ ꯂꯥꯍꯧꯔꯦ." ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ." "ꯂꯩꯅꯥ, ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯁꯤꯔꯥ?" "ꯑꯁ ꯉꯥꯏꯈꯣꯑꯦ, ꯃꯣꯏ ꯃꯤ ꯂꯥꯛꯈꯤꯁꯅꯨ, ꯑꯗꯨꯒ ꯆꯠꯂꯁꯦ." "ꯍꯣꯏ, ꯑꯗꯣ ꯃꯅꯨꯡ ꯆꯪꯉꯨꯁꯤꯔꯥ?" "ꯍꯣꯏ ꯌꯥꯏꯌꯦ, ꯆꯪꯉꯨꯁꯦ." ꯂꯝꯆꯦꯟꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯅꯥꯒ ꯊꯥꯖꯒ ꯆꯪꯉꯛꯄꯗꯨꯗ ꯂꯝꯆꯦꯟꯕ ꯉꯛꯅ, "ꯅꯣꯏ ꯑꯅꯤꯗꯤ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ?" ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯣ ꯁꯅꯥ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯄꯨꯈꯠꯆꯔꯛꯏꯕꯗꯣ ꯏꯕꯥꯅꯤꯅꯅꯤ." "ꯑꯦ, ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ, ꯁꯥꯎꯕ ꯌꯥꯗꯦ, ꯅꯕꯥꯅꯤ ꯊꯦꯡꯅꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ."
ꯉꯥꯏꯈꯣ ꯅꯝ ꯍꯥꯏꯒ ꯇꯧꯅꯨ ꯏꯆꯦ ꯀꯧ ꯏꯁ ꯅꯣꯏ ꯅꯨꯄꯤꯒꯤ ꯂꯤꯖꯅꯤꯡꯕꯤꯗꯣ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯤꯀꯣ ꯌꯥꯝ ꯍꯩꯅꯗꯦ ꯂꯩꯅꯥ ꯂꯟꯆꯦꯟꯕꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯁꯣꯛꯑꯁꯨ ꯉꯥꯡꯕꯗꯤ ꯂꯦꯞꯇꯦ ꯅꯈꯣꯏ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ ꯑꯗꯨꯃꯥꯏ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯅꯪꯒꯤ ꯃꯤꯡꯗꯣ ꯂꯩꯅꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯥꯖꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯏꯁꯧ ꯂꯥꯡꯕꯤꯁꯤꯅ ꯊꯥꯖ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯃꯤꯡꯁꯦ ꯌꯥꯝꯅ ꯄꯥꯝꯃꯨꯏꯌꯦ ꯀꯔꯤ ꯃꯤꯡ ꯄꯥꯝꯃꯨꯏ ꯀꯥꯏꯅ ꯂꯩꯅꯥ ꯃꯁꯤ ꯑꯉꯥꯡꯁꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝꯗꯨꯗ ꯆꯠꯂꯒ ꯂꯪꯊꯣꯛꯎꯁꯤꯔꯥ ꯀꯩꯅꯣ ꯊꯥꯖ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯉꯥꯡꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯅꯪꯁꯤꯗꯤ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯀꯥꯏꯅ ꯌꯥꯔꯦ ꯅꯪ ꯑꯃꯁꯨ ꯂꯤꯖꯅꯤꯡꯉꯛꯑꯅꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯏꯈꯣꯝꯕ ꯆꯪꯉꯛꯏ ꯏꯆꯥꯕꯨ ꯀꯌꯥꯝ ꯁꯣꯛꯀꯦ ꯄꯥꯕꯨꯡ ꯀꯩꯁꯨ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯤꯌꯦ ꯏꯄꯥꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯗꯅ ꯊꯥꯖꯒ ꯂꯩꯅꯥꯒꯗ ꯌꯦꯡꯉꯛꯏ ꯂꯩꯅꯥ ꯎꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯏꯆꯥ ꯑꯅꯤꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯅꯥ ꯅꯐꯦꯗꯧꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅꯅꯦ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯖꯔꯛꯄꯗꯣ ꯑꯩꯃ ꯏꯆꯥꯁꯤꯡ ꯑꯣꯏꯔꯦ ꯄꯥꯕꯨꯡꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯏꯆꯥ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯔꯤ ꯀꯧꯕ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯖ ꯃꯥꯒꯤꯅ ꯂꯩꯅꯥ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯂꯩꯅꯥ ꯍꯥꯏꯕ ꯊꯥꯖ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯥꯁꯤꯡꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯃ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯀꯩꯝꯇꯁꯨ ꯆꯥꯗ꯭ꯔꯦ ꯂꯩꯅꯥ ꯅꯐꯦ ꯇꯧꯅ ꯄꯥꯕꯨꯡ ꯀꯣꯟꯅ ꯆꯥꯔꯁꯤ ꯌꯨꯝꯗ ꯍꯜꯂꯛꯇꯦꯅ ꯋꯥꯈꯜ ꯑꯃꯅꯤ ꯂꯟꯆꯦꯟꯕ ꯈꯪꯉꯥꯏ ꯍꯩꯔꯛꯏ ꯑꯗꯣ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯝꯃꯣ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯟꯆꯦꯟꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯟꯆꯦꯟꯕ ꯃꯈꯣꯏꯅ ꯌꯦꯡꯂꯤꯗꯣ ꯈꯪꯉꯤ ꯄꯥꯕꯨꯡ ꯑꯩꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯒꯦ ꯍꯥꯏꯕꯁꯤꯗ ꯅꯣꯏꯕ ꯐꯠꯇꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩꯅ ꯅꯝꯕꯔ ꯂꯧꯒꯦ ꯍꯥꯏꯗꯤ ꯅꯣꯡꯃ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯅꯕ ꯆꯨꯝꯃꯤꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯊꯥꯖ ꯋꯥꯈꯜꯗ ꯈꯟꯖꯩ ꯀꯗꯔꯗꯤ ꯐꯖꯅ ꯍꯩꯔꯕ ꯑꯉꯥꯡꯅꯤ ꯊꯥꯖ ꯐꯣꯟꯗ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯍꯥꯏꯔꯝꯃꯤ ꯂꯟꯆꯦꯟꯕ ꯋꯥꯈꯜꯗ ꯂꯩꯅꯥꯒꯤ ꯍꯥꯏꯔꯒ ꯁꯤꯛꯄꯤ ꯃꯥꯟꯕꯤꯁꯤꯒꯤ ꯑꯣꯏꯅ ꯄꯤꯔꯝꯃꯦ ꯇꯧꯔꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯇꯣꯛꯏ ꯑꯁꯨꯝꯅ ꯂꯩꯅꯥꯒ ꯊꯥꯖꯒꯁꯨ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯔꯣꯕꯔꯠ ꯅꯣꯛꯂꯒ ꯃꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯨꯔꯅꯤꯃꯥ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯛꯏ ꯔꯣꯕꯔꯠ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯎꯕꯗ ꯑꯩꯃ ꯅꯪꯕꯨ ꯔꯣꯕꯔꯠ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯃꯥ ꯅꯆꯥꯕꯨ ꯁꯛ ꯈꯪꯕꯤꯗ꯭ꯔꯕꯣ ꯑꯩꯃ ꯀꯔꯥꯏꯗꯒꯤ ꯈꯪꯒꯅꯤ ꯅꯪꯗꯤ ꯅꯁꯛ ꯅꯁꯥꯒ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦꯗꯅ ꯑꯗꯨꯕꯨꯗꯤ ꯑꯣꯜꯂꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯏꯆꯥꯗꯤ ꯁꯛꯀ ꯌꯥꯝꯅ ꯐꯖ ꯊꯣꯛꯑꯝꯃꯦ ꯑꯩꯃ ꯀꯥꯈꯠꯂꯛꯑꯣ ꯑꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯔꯣꯕꯔꯠ ꯈꯣꯡꯎꯞꯇ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯈꯣꯡꯎꯞꯀ ꯂꯧꯊꯣꯛꯎꯔꯅꯨ ꯆꯪꯉꯣ ꯃꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯧꯊꯣꯛꯇ꯭ꯔꯦ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯝꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯔꯣꯕꯔꯠ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯃꯥ ꯂꯩꯅꯥꯗꯤ ꯎꯗꯦꯅ ꯃꯥꯗꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯃꯃꯥꯅꯦ ꯆꯥꯒ ꯂꯣꯟꯕꯤꯔꯛꯀꯦ ꯃꯃꯥ ꯌꯥꯔꯅꯤꯌꯦ ꯃꯃꯥ ꯋꯥꯅꯕꯅꯦ ꯂꯣꯏꯔꯨꯔꯅꯨ ꯌꯥꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯊꯛꯇ꯭ꯔꯗꯤꯅꯦ ꯃꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛꯇꯅꯤ ꯃꯗꯨ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯔꯣꯕꯔꯠ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯂꯩꯅꯥꯁꯨ ꯆꯪꯉꯛꯏ ꯂꯩꯅꯥ ꯉꯛꯅ ꯀꯅꯥ ꯔꯣꯕꯔꯠ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ ꯂꯩꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯂꯩꯅꯥ ꯑꯩ ꯔꯣꯕꯔꯠꯅꯦ ꯅꯪꯕꯨ ꯔꯣꯕꯔꯠꯅꯦꯕ ꯃꯥꯅꯦ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯑꯦ ꯀꯥꯏꯗꯩ ꯈꯪꯒꯅꯤ ꯍꯥꯟꯅꯒꯤ ꯅꯁꯛꯇꯨꯒ ꯍꯧꯖꯤꯛꯀ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯅꯩꯔꯝꯃꯅꯤꯅꯦ ꯍꯥ ꯅꯩꯔꯦ ꯎꯐꯨꯜ ꯇꯥꯈꯩ ꯅꯩꯔꯦ ꯑꯁ ꯈꯨꯍꯥꯏꯕꯧꯗꯤ ꯑꯗꯣ ꯁꯦ ꯅꯪꯒꯤ ꯂꯩꯔꯛꯄꯅꯦ ꯀꯩꯅꯣ ꯁꯤꯕꯣ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯥꯔꯤꯗꯨꯅꯤ ꯊꯥꯏꯅ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯝꯃꯤꯅ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯔꯤꯕꯅꯤꯀꯣ ꯑꯦ ꯀꯩ ꯋꯥꯅꯣ ꯑꯗꯨꯕꯨꯔꯣ ꯑꯩ
ꯍꯥꯏꯒꯦ ꯇꯧꯕꯒ ꯄꯨꯔꯅꯤꯃꯥ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ ꯏꯆꯥ ꯊꯣꯏ ꯅꯪꯁꯨ ꯂꯥꯛꯑꯦꯗꯅ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯏ ꯀꯩ ꯇꯩꯔꯤꯗꯨꯕꯨ ꯏꯆꯥꯄꯨ ꯀꯩꯗꯧꯔꯒꯦ? ꯃꯗꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯅꯥ ꯅꯣꯛꯑꯒ ꯃꯃꯥ ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯤꯔꯝꯃꯤ꯫ ꯔꯣꯕꯥꯔꯠ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯂꯩꯅꯥ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫